chahi ani gi matung ahum pharak kadruba irang asiga yenguragadi magi mayum da hanjinan ba si yamna afaba khongthang ne haina khali tamo ahan boina kari miyeng thaminingi sumaina lokhalak po khongthang asida yamna phajaba kanone wahang ta kwese of course ne aikogi marang se laimam phachul da kogi IDP singna relief camp da hamba kogi ichil inau singdo Bishanpur kogi Bishanpur district ki deputy commissioner amadi kogi mari lainaba kogi authority singna lamjing lamtak to pira kanda masagi khungangda waroi singda IDP singna do mayum da hanjilanse masi yamna phaba khongthang hellowi IDP singna do mayum da hanjinba matamda makona harau tayamba dagi makoi mayum maikai koina thado mayum maikai napi singbi hobo singdo sengdoktana adagi aduga mari lainana yum singa dubu repairing to buda kogi maru oi sanga do paisa sing adagi makoi de piba paisa sing adagi rupa lising la kya na mohoi do sanction to gi singa du makoina mafam matam chana season na ba haina ikoi yam section na thamki aduga makoina harau momon minok loina na mayumda sangma thamki ba haibase masai yamna laibak phabani ajiga loina na kogi waroi singi school gi waroi singi community hall amadi school gi primary school da kogi security post singju kogi makoi na sena ba na kogi IRB security post adagi Indian Army na singbasu thamki masi amna paba khongthang ni masde hena nungai ba leite asiga loina na matam sangna sahi ani makhai rom mayumda leiba phangdaba singduna mayumda leine khanbada masa ge mayumda hanjine khanbada makoina harau monokwa dagi makalamba de mayumda sangbada makoina nungai jaba pemada nungai ba se koina phangde aduga asiga loina na kogi gol tabida pukhauda dolai tabida adagi thogak chawika da Chanpur da Sugunuda Cherauda atopa jaga da leiriba kogi actually now singa sisu IDP singa sisu atuba matamda December thasi manungda makoi su kogi mayumda hanjinan namna ba mari leino authority singa honorable governor na kana honara kanda makoi bu sahan basi phagani aduga hojik waroi single leiriba actually now singigi da mukta di makoi di yam safa ba do ore makoina angam ba thakta su nomdra masa masubu awang ba thakta mai masing tamhanba amadi makoina ningjaba free oina akogi ngaine leihigani ngarang makta da kogi atopa media da su koi thador ko matamda nugaite pawdaga thador ko matamda ba kogi pikraba kakhu masadu da phamung ahum ani thajelle ade tupak tupai chalaba kogi ahal lamana ga relic camp da leibage nungaita ba adagi mauna ha mana sa insang khonga kana relic camp da leibage penda ba khugraba ka masadu phamung mari thajelle adagi chaksang lere adagi ma pakta da kogi toilet adagi bathroom latrine singa dona namthiriba drain matik chana chattaba adu manam namthiga de manakuda nupi masa kogi mauna ha singa pisalon sa torakanda khangul yam wawa adu makya leineba asigu makya se kogi yam thuna kogam makoi busu kogi atopa ichilena dolai thabida leiriba dagi Chanpur da leiriba Sugunu da leiriba kogi gol tabigi dolai tabi ichilena singchi busu athuba matamda mayumda hanjilanba asi ngamna bkhona biu makoina ngai teno pana kogi mahi masing tamba phangda masa masu mahi masing tamba phangdara masi government piliba sutna gi rupa sama phadaba lupa mapu mari khatang jena nomgi party makogi piliba sina makoina sina kram haito gani makoina lo sing udana inkhol koidana mayumda hanjinba matamduda makoina suja nomjaraga masa masu thakpa munbado oibo isunu masai athuba matamda kogi government na nungsina amadi makoibu
ꯆꯥꯟꯕꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯊꯝꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯣꯏꯍꯟꯁꯤ ꯋꯥꯔꯣꯏꯁꯤꯡꯗ ꯂꯩꯕ IDP ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕꯗꯥꯏꯅ ꯃꯈꯣꯏꯕꯨꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯊꯝꯕ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ